Thoubal District ASP Oiramba Sachidananda Soibambu transfer taukhibagi mayokta masing yamlaba mairapai bisingna National Highway 102 lambi tangkhai thingduna khongjang changsinkhre hairiba khongjang asing ngarang numidangdagi hauna district asigi ASP gi office gate mayada famjinduna chatharakhibane loinana miyam gi apamba thabak tawn thoktabagi mayokta ngasi ahing nongyaidagi Thoubal District ta kanma khongjang changsilagani haina lauthokre ASP transfer taubu yaning da bafongdokpo oina ngasisu district asigi SP oina transfer tharakhiba SP Rakesh Balwal lakani haibagi pau tanabadagi office ta changba yaroi haiduna mairapai bisingna National Highway 102 lambi tangkhai thingduna famjinki khongjang manungda Thoubal kaithel amadi dukan sing thonglonaki nakalamaromda nauna Thoubal District ASP oina transfer tawraklaba Rakesh Balwal masagi office ta lakpada miyamna thattuna laire haibagi pau fangbadagi Lilong Police Station da pung khara leiramlaga Imphal da amuk hankhra hairi amaromda khongjang aduga mari lainana mairapai biluchingbi amana fongdorakpada miyam da loan faungnadaba police officer amabu SP oina thajilakpa haiba asi yamna laibak thibane hiram asaga mari lainana miyamga lol faungnaba ngamgadaba SP ama thambinaba khongjang changsilakpane adubu laingaga sinamiyam gi apambagi mayokta chapchaba thabak paikhattabana ngasi November 13 gi ahing nongyaidagi Thoubal District ta matam kaktaba akanba khongjang changsilagane panba yabadi November 13 ta Manipur lainga ki Joint Secretary DP Laishram Radhakantana khudyak piduna thokiba order amada Thoubal District ASP oiramba Sachidananda Soibambu transfer thakhraga Rakesh Balwalbu District asigi ASP oina tharaktuna ngarang Manipur Police Headquarter da charge sinaba laikhrabane Mairapai bilup sing amadi nupi lup sing na ngasi gi ahing nong yai date 30 ngasi tang kuntra thataraga mathoi soglising ani ga kulhumdoi gi ahing nong yai dagi hauraga matam kaktaban non corporation movement oi bayai aduga akoi gi total shutdown oi bayai haibana chingba akan ba makhal makha kya gi khongjang jing nupi lup amadi Mairapai bi sing gi Thoubal district ki apun bana letna sangsal lagani loina na akoi Thoubal SP gi office mamangda yaning di haibagi akoi gi masigi transfer order si maram jade haibagi kaino si khongjang asi ngarang hande koi leptana chatharagli chathakigani ahing nungthil khaktana akoi mafam masda yarektuna akoi masi condemn strongly condemn taw habase akoi leibak mayam Manipur mayam punamak